Pausa da yumpum oiba maru ujiba pau khara update tawjare. BJP na mikhalda absolute majority oibagi nuaiba pau marik jumna tamruna ba summit fatra ngasi Delhi ke damak imbal thadokre. Handak bangtho ki batara gani thoi suba Manipur assembly mikhal asida BJP na yamna chauna mai wangna na bagi damak imphal da mikhal mamang tagi leidona mikhal ka. Mari leina batabak thorum singda asokba thodang loromba BJP ki national spokesperson Sabit Patra ngasi Delhi ke damak imphal thadokre. Samvit Vadrana Delhi Yoraba Matamda Bharati Prime Minister Narendra Modi Amadi BJP ki National President Unit Home Minister Amit Shah Amadi BJP ki losing basing udatun handaki Manipur ki mikhalda BJP na absolute majority fangduna yamna chauna mai fakpagi mari chumba wafam sing tamgane loina na no BJP khaktagi oibalanga kama mars tara kama pan phawagi marungda semna dabagi lokhat pam thokpa tabak singa du center ki BJP losing basing kupna khanaraba matungda tabak faikat na thorang lokhat kane atopa editorial ki kalam amadana Vote kare hai tu na masana litwa furit lauthok tu na lauki basing kari oigani khanta se. Voter wai riba leibak miyam asi wakal jam na taga da bane. Mikhal ki matam da afav mirip khandu na thagat kada bane. Afav mirip sing na laingak sasang ki thabak tawdra bade. Manipur kai dong hai da su chakut bagi. Kairak ta ka bangam loi abasi ai koi ki. Voter wai riba miyam na matam chupada kawi roi da bane. Mikhal ki fal ai ku matam da mana pamjana vote hata ki ba mirip aduna vote kare ai tu na. Masana litwa furit lakthuk laga nong takta langkhalaga harawa phongdo ki basing tungda kari oirakada ki haibado khandaba matam oire makoina pamduna vote pi duna han dak thagalaklipa music aduna MLA minister oirakpa matam dadi lairapa miyam ki singlida tongjei thaduna isu pahura kadori bane lebak miyam ki yaifana kari su khalloi masa ki oijabana mang thadun thabak tawrakane maribak Manipur ki apun basaktam ngak naraba kang masen nungsi chanana amatoina laiminna baki wakhalonda jumpham oiduna thabak tawrakani haibasi thajade Miyamga laikak loisingga samnava ngamdaduna tokai na leinabagum tawrakani masigi mathakta Manipurda maikaba nisagi makol chauna sare nisagi makol lingkhat ibasing asida senjau faiba sakti lebasing asoba thodang lore abasi miyamna phone ngangngarakle maduna miyam ki mute oirakada basing leibak miyam ki damakta khanduna thabak tawraktaba tarabadi Manipur laikha ta thagadori bane ngasi Manipur ki oiriba phiba masika nana su thogan banate bhodar oiriba leibak miyam ta thogan bane masagi makhongda masana singjing da jansin jabaga chap manai Pochai leiba matam dadi afaba maru changba podyan tawdaba posing leinadaba honai Mikhal ki matam dadi aseng ba kathok wana mang thadun leibak miyam ki afaba thabak tawrakadaba mirep sing khanduna thagatwa miyam haite miyam ba Mikhal ki matam da lalon putkumna haibadi leiba yaba posakum na sinabada bhodar oiriba miyam harau na yakhe madra miyam bi mihut oiki basing na miyam ki lengbal da tungduna tawning ba thabak tawrakhibani haibada aiman ba thokloitra aina khalle Laibak asigi sel thongki fibum kangkhong chairakle lairaba madi na khunba haina kanglupani khaidok yamna mayek sengna leire lairabana nongmagi awabagi ipakta tare ina khunbasina nongmagi nonghaipi chang hengalakle masigi madakta miyoiba khunai masat haibadu yautraba sakti leiba kanglup kharana drake karwarda jaksin duna ekoigi tungi jumpiril ora kadoriba naharol sing khayata mai ka ba drugsin haduna mangana ba honarakle mai masin gi lamda kangkhong chai haibadu oire isagi lobuk tagi puthokpa pothokna Sava kona bangamdre hiram kutimukta bharat lenga ki mapal tang trabadi ekoi hingba gamdre aikoina famda bhot pidna miyam ki bihut oina khan ki ba kayana assembly mi fam phawada masagi oijapna mang thaduna ningai tawbadagi sarugya khite maduna miyam ki bihut oiba haibasi karino assembly proceeding haibasna karino haiba khangba khangdaba miyam ki bihut kya thagalak lavra haibasi miyam hangleba wangne assembly proceeding haibasna karino haiba phawba khangdaba miyam ki bihut kya thagalak lavra haibasi miyam hangleba wangne Maduna Mikhal ki matamda miyamna sel khara piraga afaba mirepni aduna vote piduna thagarak pasing atuna Manipur miyam masi amamba lambi da pusindanava haujutagi hauna miyamna khu usen ba mathok tare abasi khangpam thoge atopa pau madana BJP da vote pi haiduna jiribam da JDU ki workers na fosaiba ki thabak satharamle handak wangtho ki batara ga ni thoisuba assembly election asida jiribam kendra da BJP ki mirep oikiwa namairapam boda chandra da vote pi haiduna ngasi ayu pungnipan makharam taba adwaida Jiribam district ki Lalpani Ward 2 da leiba Imphal West DCP minority Imphal West BJP minority morcha ki vice president MD Sadam ki jomda JDU ki workers sing laktuna jumadu da leiba mahaki mama mafa mahaki loinabi amadi makurabu fu chaibada natana magma samak hanada phonaramle aire Fresna Jiribam da ki fangba pawhosena hai JDU ki workers na fuba da ki sokla basinga dode Sadam ki apokpi angurun nesa sahi yang kai ni thoi Sadam ki apokpa MD Magram Ali sahi yang kai fan Sadam ki loina bi Aveda Begum sahi kuntra madi maki makura Islam sahi kuntra gani fane asok pasinga tu usa thol da leifa Jiribam hostan da leikanare Pawasina hai thaudo aduga mari leinana Sadam ga pawmi singa unaba muda phangdo kibadi
Mana ngasi ayu pung nipan makhairum taba atoi da JTU gi mirep MD Asafudin gi workers in gari ahum da laglaga magi jumda bambula bom sik langselake Mikhal mai pak po werbasu thawang asi jumlak ta sathabiganu hairwada mafam marang khangdana yumda leiba mi sing fu bahawraki bani haire fu saibagi thawdok adu hek thokpaga jiribam police da matam chana paw vege ado police ki matam chana policing matam chana thawdok thofum da yawrakide aikoina BJP gi mirep mitai amada vote pi basi kari thwairabage Isagi apam candidate da vote pi bani haujikti aikoi ki ponsi asi kari oigada gi aiba ngamdre maduna mari leina pasin hirama sigi matang da miyang changbiu aina sadabna makha tana phongdoke Musugi election code of conduct asi lauthokre campaign manungda mayakava nisa sing jon ba amati pusin ba yaroi maso lakadoriba March taraga daruk da pangthokadoriba Manipur University Students Union Musugi election lisingani kunmathoi kunithoi session asigi satnagadaba election code of conduct asi Manipur University da leiba Musugi office da pawgi mifop ama pangthoktuna monitoring committee of Musu election campaigner oirba Rajesh jumnamna lauthokre Langthoki election code of conduct asi da tongan ba hiram taraga mari ase Musugi election da mirip oigador bisnanga rachatna ba khangalagle arubida content sing asi kibar iba pau khara asi ba pau tamjariba Manipur local news YouTube channel amadi Facebook page asidagi yangbiriba punamak pathaga sari channel asan atom da kanarabadi subscribe to bi 3% subscribe to bi loina like and share to bi sukawi kana punamak po amukhan thaga sari